ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ, ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯍꯦꯗꯣ ꯍꯦꯔꯥꯎ ꯀꯥꯅ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯃꯅꯤꯡ ꯇꯧꯗꯨꯅ ꯃꯍꯥꯛ ꯂꯩꯔꯛꯏ꯫ ꯃꯉꯣꯟꯗ ꯀꯅꯥꯝꯇꯅ ꯋꯥ ꯍꯥꯏꯗꯦ, ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯦꯛꯇ ꯈꯠꯅꯕ ꯇꯥꯔꯛꯏ꯫ ꯂꯩꯁꯦꯝꯕꯤ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯤꯡꯊꯦꯝꯗ ꯃꯌꯨꯝ ꯄꯥꯜꯂꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯂꯩꯁꯦꯝꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯅ ꯂꯨꯅ ꯆꯥꯟꯅꯁꯨ ꯌꯥꯝꯅ ꯇꯧꯖꯩ꯫ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯦꯛꯇ ꯌꯥꯏ꯫ ꯑꯗꯨꯅ ꯂꯩꯁꯦꯝꯕꯤꯁꯨ ꯅꯥꯄꯜ ꯑꯃꯒ ꯏꯔꯣꯏꯅꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯂꯩ ꯃꯍꯜ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯤ꯫ ꯀꯣꯕꯤꯅꯦꯅ ꯇꯧꯔꯤꯕꯁꯤꯁꯨꯅꯦ, ꯇꯤꯟ ꯇꯥꯕꯗꯒꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯃꯅꯥ ꯀꯥꯏꯁꯦ ꯂꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯇꯤꯟ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯍꯦꯛꯄ ꯌꯥꯕ ꯃꯅꯥ ꯈꯔ ꯃꯍꯥꯛ ꯍꯦꯛꯏ꯫ ꯏꯃꯨꯡꯗꯒꯤ ꯂꯩꯁꯦꯝꯕꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯕꯨ ꯍꯦꯛ ꯃꯀꯨ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯟꯅ ꯃꯥꯌꯣꯛꯅꯩ꯫ ꯆꯥꯎꯔꯦꯟꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯑꯗꯨꯕꯨ ꯎꯕꯗ, ꯀꯔꯤꯅꯣꯅꯦ? ꯍꯩ, ꯅꯈꯣꯏꯕꯨ ꯀꯔꯤ ꯐꯤꯖꯦꯠ ꯆꯛꯆꯥꯅꯣꯅꯦ? ꯇꯁꯦꯡꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯕ ꯉꯝꯗꯦ ꯃꯁꯤꯗ ꯂꯩꯁꯦꯝꯕꯤꯅ꯫ ꯄꯥꯕꯣꯛ, ꯅꯃꯧꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯕꯨ ꯐꯖꯗꯕ꯭ꯔꯅꯦ? ꯌꯦꯡꯕ ꯏꯌꯥ ꯌꯥꯗ꯭ꯔꯕꯣ? ꯍꯩ, ꯂꯥꯏꯃ ꯇꯨꯀꯠꯆꯩ, ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯣ꯫ ꯀꯩꯅꯣ? ꯑꯩꯒꯤꯁꯦ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯅꯤ, ꯑꯃꯨꯛ ꯑꯩꯕꯨ ꯆꯪꯈ꯭ꯔꯣ ꯀꯥꯏꯅ? ꯂꯩ ꯃꯍꯜꯁꯨ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯅ ꯁꯦꯠꯂꯤꯕꯗꯨꯕꯨ ꯀꯔꯤ ꯐꯤꯖꯦꯠꯅꯣ? ꯍꯩ, ꯐꯅꯦꯛ ꯑꯃ ꯍꯣꯡꯗꯣꯛꯁꯨ ꯆꯠꯂꯣ꯫ ꯍꯣ ꯏꯃꯥ, ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯀꯩꯗꯧꯒꯦ? ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯅꯪꯁꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅꯦ, ꯃꯧꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯍꯧꯅꯗꯦ꯫ ꯃꯤꯅ ꯎꯔꯒ ꯅꯪꯕꯨ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ꯫ ꯃꯊꯧ ꯂꯩꯇꯕ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯗꯧꯔꯤꯕꯁꯦ? ꯃꯈ꯭ꯌꯥꯠꯇꯨ ꯁꯦꯠꯀꯦꯅꯦ꯫ ꯃꯤꯅ ꯉꯥꯡꯂꯤ ꯋꯥꯁꯤꯗꯤ ꯇꯥꯗꯦ, ꯅꯀꯨꯁꯤꯁꯨ ꯅꯃꯥꯡꯗ ꯂꯩꯔꯤ꯫ ꯀꯔꯤ ꯃꯑꯣꯡꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯏꯃꯨꯡꯗ ꯊꯨꯅ ꯑꯝꯇ ꯆꯪꯉꯣ, ꯅꯐꯤꯗꯣ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯎꯁꯣ꯫ ꯏꯃꯥꯈꯣꯏꯕꯨ ꯉꯥꯎꯔꯕꯣ? ꯅꯨꯄꯤꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯌꯥꯗꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯁꯦꯠ ꯆꯥꯕꯅ ꯃꯈꯜ ꯑꯃꯅꯤ꯫ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯣꯏꯔꯕꯅꯤ꯫ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯐꯅꯦꯛ ꯐꯤꯖꯤꯟ ꯃꯥꯟꯅꯅ ꯁꯦꯠꯇꯨꯅ, ꯃꯁꯥꯗ ꯐꯤ ꯑꯃ ꯃꯇꯝ ꯄꯨꯝꯕꯗ ꯏꯔꯣꯏꯅꯗꯨꯅ, ꯃꯅꯦꯝ ꯃꯀꯨ ꯑꯍꯜ ꯂꯃꯟ ꯎꯕꯗ ꯐꯤꯅ ꯃꯀꯣꯛ ꯀꯨꯞꯇꯨꯅ ꯃꯔꯨꯟꯗꯣꯅ ꯂꯩꯒꯗꯕꯅꯤꯅꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯂꯩꯁꯦꯝꯕꯤꯅ, ꯑꯗꯨꯕꯨ ꯀꯅꯥꯅ ꯉꯝꯖꯕ ꯊꯕꯛꯅꯣ? ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯑꯩꯉꯣꯟꯗ ꯇꯧ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯉꯝꯃꯣꯏ꯫ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯉꯝꯅꯕ ꯇꯧꯕ ꯇꯥꯕꯅꯤ꯫ ꯉꯥꯡꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ, ꯊꯕꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯃꯇꯝꯁꯦ ꯊꯦꯡꯉꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯈꯣꯡꯀꯥꯞ ꯑꯃ ꯃꯃꯥꯡꯗ ꯊꯥꯡꯗꯣꯛꯏ꯫ ꯃꯁꯤꯗ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ, ꯍꯩ, ꯉꯥꯏꯈꯣ, ꯆꯠꯈꯤꯅꯨ, ꯑꯗꯨꯝꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯃꯤꯅ ꯎꯔꯒ ꯁꯣꯏꯗꯅ ꯅꯣꯛꯅꯔꯅꯤ꯫ ꯅꯪꯅ ꯆꯠꯄꯗ ꯏꯃꯥꯅ ꯊꯤꯡꯗꯦ, ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯁꯦꯠ ꯆꯥꯔꯒꯗꯤ ꯆꯠꯈꯤꯅꯨꯀꯣ꯫ ꯏꯃꯥ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯉꯤꯍꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤ ꯐꯅꯦꯛꯅꯣ? ꯅꯣꯏ ꯊꯥꯏꯅꯒꯤ ꯈꯨꯅꯨꯡ ꯆꯨꯔꯤꯉꯩ ꯃꯇꯝꯗꯧꯅ ꯐꯅꯦꯛ ꯈꯣꯏꯗꯣꯡ ꯁꯦꯠꯇꯨꯅꯅꯦ ꯈꯣꯡꯆꯦꯠ ꯃꯁꯤꯒ ꯑꯃꯨꯛ ꯂꯥꯡꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯩ, ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯇꯧ ꯍꯥꯏꯕꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯔꯝꯕ ꯃꯧꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯅꯕꯒꯦ? ꯆꯥꯎꯔꯦꯟꯗꯤ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯦ ꯑꯩ ꯑꯃꯒ ꯃꯤ ꯑꯃꯒ ꯆꯥꯡꯗꯝꯅꯔꯛꯄꯁꯤꯅꯤ꯫ ꯊꯛꯇ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯥꯖꯅꯤꯁꯨ ꯀꯔꯝꯅ ꯆꯥꯡꯗꯝꯅꯔꯨꯕ ꯌꯥꯒꯅꯤ? ꯃꯁꯦ ꯏꯃꯥꯁꯨ ꯃꯨꯟꯅ ꯈꯪꯕꯤꯌꯨ꯫ ꯆꯥꯡꯗꯝꯅꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯐꯕ ꯇꯧ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯁꯤꯕꯨ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯒꯦ ꯏꯃꯥ? ꯃꯧ ꯑꯃꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄ ꯍꯥꯏꯕꯁꯦ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯠꯅꯗꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ꯫
ꯃꯁꯤ ꯏꯃꯥꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯊꯥꯏꯅꯒꯤ ꯈꯨꯅꯨꯡ ꯁꯨꯕ ꯆꯠꯅꯕꯤꯗꯣ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗ ꯇꯥꯔꯕ꯭ꯔꯣ ꯃꯗꯣ ꯑꯩꯗꯤ ꯈꯛ ꯄꯥꯝꯗꯦ ꯑꯅꯧꯕ ꯃꯉꯥꯜ ꯈꯔꯁꯨ ꯎꯅꯕ ꯍꯣꯠꯅꯧ ꯀꯩꯗꯧꯒꯦ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯅ ꯆꯨꯝꯂꯦ ꯑꯁꯤꯅꯤꯅꯦ ꯍꯥ ꯍꯩ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯃꯧꯅꯅꯦ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯕ ꯄꯥꯝꯕꯤꯔꯤꯕꯁꯤꯕꯣ ꯊꯕꯛ ꯑꯃꯇꯪ ꯆꯠꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯁꯦ ꯏꯃꯥꯅ ꯍꯦꯛ ꯉꯥꯡꯃꯟꯗꯅ ꯗꯥꯎ ꯊꯨꯝꯒ ꯌꯥꯍꯜꯂꯣꯏꯗꯧꯔꯤ ꯍꯩ ꯆꯠꯅꯕꯤ ꯉꯥꯛꯇꯨꯅ ꯅꯁꯥ ꯄꯨꯝꯕ ꯐꯤꯅ ꯈꯨꯝꯗꯨꯅ ꯐꯖꯅ ꯆꯠꯂꯣ ꯀꯔꯤꯒꯤ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯣꯏ ꯃꯗꯨꯗꯤ ꯅꯠꯇꯦ ꯍꯩ ꯅꯪꯅ ꯅꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯇꯧꯅꯤꯡꯕ ꯐꯅꯌꯥꯝ ꯇꯧꯔꯛꯂꯕꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤ ꯅꯪ ꯃꯁꯤ ꯈꯪꯂꯒ ꯅꯈꯣꯡ ꯊꯥꯡꯉꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯪꯆꯠ ꯆꯠꯄ ꯄꯪꯆꯥ ꯆꯥꯕꯗꯣ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯕꯅꯤ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯪꯁꯦꯠ ꯁꯦꯠꯄ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯑꯁ ꯂꯥꯏꯃ ꯇꯥꯟꯖꯩꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯏ ꯆꯥꯟꯅꯗꯕ ꯏꯃꯨꯡꯁꯤꯕꯨ ꯀꯔꯤꯅꯣꯒꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯏꯊꯨꯡꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯥꯎꯏꯗ ꯆꯥꯎꯔꯦꯟ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯍꯩ ꯂꯩꯃꯍꯜ ꯇꯣ ꯉꯥꯡꯂꯨꯔꯅꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯃꯔꯥꯏꯅ ꯇꯧꯖꯔꯁꯅꯤ ꯀꯩꯅꯣ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯇꯧꯔꯕꯗꯤ ꯏꯃꯨꯡꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯉꯥꯡꯂꯨꯔꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯂꯩꯁꯦꯝꯕꯤꯅ ꯃꯀꯨꯕꯣꯛꯇꯣ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕꯣꯛ ꯏꯃꯥꯁꯦ ꯃꯀꯣꯛꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ ꯈꯨꯅꯨꯡ ꯌꯥꯝꯅ ꯁꯨꯏ ꯑꯩ ꯋꯥꯒ ꯉꯥꯡꯅꯕꯁꯦ ꯀꯌꯥ ꯆꯥꯟꯅꯗꯦꯕ ꯄꯥꯕꯨꯡꯅ ꯈꯔ ꯑꯝꯇ ꯏꯃꯥꯁꯦ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯂꯩꯃꯍꯜꯅ ꯍꯩ ꯈꯨꯅꯨꯡ ꯁꯨꯗꯕꯤ ꯆꯥꯎꯈꯠꯄꯤ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯆꯥꯎꯈꯠꯂꯤꯕꯁꯦ ꯂꯦꯝꯃꯦ ꯌꯥꯝ ꯂꯦꯝꯃꯦꯅꯦꯍꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯏꯖꯠ ꯌꯣꯜꯂꯒ ꯀꯗꯥꯏꯗꯅꯣ ꯂꯦꯝꯒꯗꯧꯔꯤꯕꯁꯦ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨꯀꯣ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯉꯁꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯥꯎꯅꯔꯛꯀꯅꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯉꯥꯎꯈꯤꯅꯤ ꯅꯩꯈꯤꯅꯤ ꯄꯨꯟꯁꯤꯁꯦ ꯏꯅꯤꯡ ꯇꯝꯈꯤꯅꯤ ꯍꯌꯦꯡ ꯏꯃꯥ ꯈꯣꯏꯗꯧꯅ ꯍꯟꯅꯨꯔꯕ ꯀꯥꯟ ꯎꯟꯁꯥ ꯀꯨꯏꯔꯕ ꯀꯥꯟꯗ ꯉꯥꯎꯔꯨ ꯂꯥꯡꯂꯨꯕ ꯌꯥꯄꯣꯟꯇꯤ ꯍꯩ ꯍꯤꯡꯆꯥꯕꯤ ꯅꯪ ꯉꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯣꯅꯥꯏꯇꯣꯝ ꯁꯥꯠꯅ ꯍꯧꯔꯛꯄ ꯄꯟꯊꯧ ꯁꯪꯒꯥꯏꯗ ꯏꯅꯤꯡ ꯇꯝꯅ ꯂꯩꯔꯛꯄꯤ ꯂꯩꯅꯝ ꯆꯥꯎꯕꯤ ꯂꯩꯔꯥꯡꯅꯤ ꯀꯩꯅꯣ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯇꯨꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯕꯤꯕ ꯃꯥꯒꯤ ꯃꯤꯁꯨꯝ ꯂꯩꯋꯥꯗꯅꯦ ꯑꯩꯁꯨ ꯄꯪꯊꯈ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯃꯀꯥꯗ ꯂꯣꯝꯂꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯕꯦꯝ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯛꯄꯤꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯁꯤ ꯈꯜꯂꯒ ꯍꯔꯥꯎꯖꯧꯅꯦ ꯃꯥꯁꯨ ꯃꯥꯒꯤ ꯉꯥꯡꯅꯤꯡꯕꯗꯨ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯇ ꯃꯅꯤꯡ ꯇꯝꯅ ꯍꯦꯛꯇ ꯉꯥꯡꯂꯤ ꯂꯩꯃꯍꯜꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯈꯝ ꯊꯦꯡꯂꯤ ꯃꯥꯁꯨ ꯍꯥꯏꯕ ꯂꯦꯞꯇꯦ ꯅꯪꯅ ꯏꯃꯧ ꯑꯣꯏꯕꯗꯒꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯁꯤꯅꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯃꯥꯅꯤ ꯐꯕꯨ ꯐꯗ꯭ꯔꯣ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯈꯪꯖꯧ ꯍꯣ ꯁꯥꯠꯂꯦ ꯏꯔꯥꯏꯕꯛ ꯑꯁꯤꯗ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ ꯑꯁꯤꯅ ꯐꯖꯕ ꯊꯝꯕꯥꯜ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯇꯤꯟ ꯆꯥꯕ ꯕꯔꯥ ꯕꯔꯥ ꯄꯠꯄ ꯊꯝꯕꯥꯜꯅꯤꯅꯅꯦ ꯄꯦꯜꯂꯦ ꯈꯥꯔꯦ ꯊꯝꯕꯥꯜ ꯀꯥꯏꯁꯦ ꯈꯣꯡꯄꯥꯛꯅ ꯆꯕꯦꯠ ꯅꯦꯠꯁꯤꯟꯅꯤꯡꯂꯦ ꯑꯩ ꯀꯩꯅꯣ ꯏꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡꯗꯨꯕꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯈꯣꯡꯄꯥꯛꯅ ꯅꯦꯠꯁꯤꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯕꯣ ꯑꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯗꯤ ꯊꯝꯕꯥꯜ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯊꯝꯕꯥꯜꯗꯣ ꯑꯩꯅꯦ ꯏꯃꯥ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯇꯧꯔꯛꯀꯅꯨꯀꯣ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯏꯃꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦ ꯂꯩꯁꯦꯝꯕꯤ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯕꯗꯤ ꯌꯥꯝꯅ ꯈꯛ ꯊꯥꯔꯣꯏ ꯃꯁꯤꯃ ꯈꯪꯖꯤꯜꯂꯨ ꯑꯦ ꯀꯤꯔꯦꯗ ꯌꯥꯝ ꯀꯤꯖꯩꯌꯦ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯐꯥꯎꯔꯤꯁꯦ ꯉꯔꯥꯡꯇ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯑꯁꯤ ꯌꯧꯅ ꯉꯝꯂꯕ ꯉꯝꯃꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯉꯝꯃꯤ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯗꯧꯅ ꯇꯧꯖꯔꯛꯇꯦꯅꯦ ꯏꯅꯦꯝ ꯏꯀꯨꯕꯨ ꯌꯥꯝ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯔꯛꯏ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯑꯃꯠꯇ ꯉꯥꯡꯖꯔꯛꯇꯦ ꯍꯣ ꯃꯗꯨꯅꯅꯦ ꯏꯃꯥꯈꯣꯏꯅ ꯄꯪꯕꯒꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯤꯡꯖꯩ ꯀꯔꯤꯒꯤ ꯑꯩꯅ ꯃꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯖꯔꯨꯅꯤꯒꯦ ꯏꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯏꯅꯤꯡꯇꯝꯅ ꯍꯤꯡꯖꯒꯅꯤ ꯃꯗꯨꯗ ꯃꯤꯅ ꯉꯥꯡꯅꯤꯡꯕꯁꯨ ꯉꯥꯡꯖꯁꯅꯨ ꯑꯩꯅꯅꯦ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯒꯗꯕ ꯅꯠꯇꯦ ꯍꯣ ꯃꯗꯨꯅꯅꯦ ꯅꯪꯅ ꯅꯃꯩ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯋꯥ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯦꯔ ꯏꯃꯥ ꯑꯗꯨꯃꯛꯇꯤ ꯍꯥꯏꯅꯨ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯦ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯩꯁꯦꯝꯕꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯏꯃꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯁꯥ ꯃꯔꯨ ꯑꯃꯅꯤ ꯍꯧꯔꯤꯕꯗꯣ ꯉꯁꯤꯅꯦ ꯁꯤꯠꯅ ꯐꯣꯏꯗꯠꯂꯛꯀꯅꯤꯀꯣ ꯏꯁ ꯐꯣꯏꯔꯣꯅꯦ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯐꯣꯏꯔꯣ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯒ ꯑꯩꯅꯒ ꯅꯣꯛꯇꯅ ꯖꯒꯣꯏꯒ ꯁꯥꯗꯅ ꯂꯩꯒꯗꯕ ꯅꯠꯇꯦꯅꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯕ ꯃꯈꯣꯏꯅꯤ ꯁꯤꯅ ꯂꯥꯎꯅꯔꯝꯕꯗꯒꯤ ꯈꯠꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯤ
ꯃꯈꯨꯠ ꯌꯥꯎꯅ ꯁꯣꯏꯗꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯩ ꯃꯍꯜ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏꯕꯣ ꯍꯩ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯔꯤꯕꯁꯤ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯎꯗ꯭ꯔꯕ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗꯕ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯅꯧꯅꯦ ꯉꯁꯤꯅꯦ ꯑꯩꯅ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯂꯩꯅꯍꯧ ꯏꯀꯥꯏꯕꯁꯨ ꯈꯪꯗꯕ ꯂꯩꯁꯦꯝꯕꯤꯅ ꯍꯣ ꯄꯥꯕꯨꯡ ꯏꯃꯥꯅ ꯍꯧꯕꯅꯦ ꯄꯥꯕꯨꯡꯁꯨ ꯍꯧꯕꯗꯒꯤ ꯂꯣꯏꯅ ꯇꯥꯕꯤꯔꯝꯒꯅꯤ 이마부 그래 와락비요. 헤이, 난 뚜미니 레요. 호사 셀크게 떠보다 이마나 이부 파둔 탐비번 했죠. 아이드네, 짜짜오라게. 아시아이도 레이셈비 셀리바 콩라와 두가 토키라미. 레이마하나 마멍도 비부 잉도나 하이자오이. 톡번이다 이 레이박세. 비번 마시다 숲zet크라바. 까리노 아이노 식다오가다 마시바. 미나 까리노 하이나 기가다바 나나 기다마 얌시바. mahak makutuna makokta paituna phamtharai saurelna hai migi mamangda ikaijadra haibani ngangkham thokpa khara nganglabdi yare maduda indabaduna magi wani akhoi pabu imau nupi asina chatliba mawong set sarayu pijol asibu karino haibani masibu mawa magi sajatlane mayumda leiringai maning tongna horokibaduna tawribani khara nganglaga ingna tapna semdoklaga loi semdokpada lawgadaw minati mase 파로이 더리다 파로이 더리 ngang launagano aine migi mangri yam ikaijeko leisembi mana yum asida mau ama oina leiriba asi mau amagi sajalisa kari susat panate magi apamba tani tawriba laitin gi thabakta mahakari siyaude ayuk numidangi saing sang thong masisu leimalna ayama tawribani leisembi inkhalakliba nupi leisabi amadagi su hena napna lambi eduda kotak taubi prit adumaga tapnaba khongrau dumaga setuna chatli lambi lamkhang aduda mabu uba miyoi singna mangonda mifam loina thamnakre nupa pakhang ani masu lambi duda wari sana sana duna chatli itaw masong khulda masak phajabi nupi malei hai maming dubu thoibi haiba hore numidang wairamda akoi rumda mabu lumbam de chalu sidana thoibi haiba masongga sai khakba kharga sangba kusu kaido palap taw nu pidoro adudi khangdi thombana ingon dhairakpani madu soido oramnani thombasu adu khangmane ba manadi masak yam phaji ai nang urabo ure khufajamni masak makhon khonjen kaido yam nungsibani as adudi ima koida biyatre itaw ima koida biyatre masana bu yabu yaragadro hairaga yenglaga loi yaraktrasu kurumlumni kaino hek yaraktri phawa yengsi ado horen jatoinigo amu soini asumna wari sanaduna hek yengkhatlubada lambi duda khongrau setpi nupi ama yengbada yamna naibi mami nupi ma chatlibado hek ui bibana ito kaidorage mulepiduna tu asidai siengo misi khatuni ingit tawi masu hek yengthoi nupi dugi phajaraba sabana tek tuna chatlibado ubada mabuk ningadu karino ma tawkre masa pumba pumna yengtuna matin kut yotli bibana kanai leisabi nu sibo phajadro phaje yap tin lei sidi as aibu asioina koihubuna phadu jalo era yarui au ba pamido tawrakano nangina thoibi yare aigina asi oirage ito aidi asioina pamibo yaro hebani makha tarakanu ko as akreda lawsi magi munang toini sangsilusi asi haiduna mana mangthaduna nupidugi manakta changsili leisembidi mahak asi yamna phajare haibagi mong aduda lambi aduda thek-thektana mangakado haigatana chatlibani magi phajabada mipum khudingna ngawhange haina khalibani mana leisari ngai matamdasu asumna yamna nairei magi manakta nupa pakhang anidunaga changsilakpaduda harausabam phawi sumjing mahak chatli pakhang aniduna magi matungda inai bibana 엉뚱 아이코 와리음터 숨사기시 레이셈비는 lep두나 kay wari no haisiba mamay leitore makoy ani mag nupiduda muni yengi magi phajabaduda makoy ani pungaw hek ngawi makoy ani gi wakhalda makoy na uriba nupisi leisabi na haina dumaglay bibana muni yengi leisembi na hay kayno hekta hayo nupa amaduna somsibu karilamdagi oirabano hana su ukhiji sum khangning tawbani lana lobigano
ꯄꯤꯕꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯩꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯗꯥꯏꯗꯅꯣꯃ ꯎꯈꯤꯕꯒꯨꯝ ꯂꯥꯛꯈꯤꯕꯒꯨꯝ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯎꯗꯤ ꯎꯈꯤꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯂꯩꯁꯦꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯣꯏꯒꯤꯗꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯃꯥꯟꯗꯨꯅ ꯍꯪꯂꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯃꯥꯅꯤ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯑꯩꯁꯤꯕꯣ? ꯑꯩꯗꯤ ꯑꯔꯣꯠꯄ ꯑꯝꯇ ꯊꯝꯖꯔꯣꯏ꯫ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯤ, ꯑꯩ ꯃꯧꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯥꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏ꯫ ꯃꯧꯅꯤ ꯍꯥꯏꯕ? ꯑꯩ ꯃꯧꯅꯤ꯫ ꯇꯥꯅꯤꯡꯊꯦꯝꯗꯣ ꯈꯪꯕ꯭ꯔꯥ? ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯑꯩ꯫ ꯇꯥꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ? ꯑꯣ, ꯑꯩꯅ ꯉꯁꯥꯏ ꯎꯈ꯭ꯔꯒꯨꯝꯅ ꯇꯧꯏꯅ ꯈꯜꯂꯤꯅꯤ꯫ ꯎꯔꯝꯂꯅꯤ꯫ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯦꯝꯕꯤ ꯆꯠꯈꯤ꯫ ꯄꯥꯈꯪ ꯑꯅꯤꯗꯨ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ꯫ ꯇꯥꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ ꯑꯣꯏꯔꯦ, ꯑꯩꯅ ꯎꯈ꯭ꯔꯦꯅ ꯈꯜꯂꯦꯕ꯫ ꯏꯇꯥꯎ, ꯑꯁꯤ ꯅꯨꯄꯤꯁꯤ ꯅꯩꯗ꯭ꯔꯤꯕ? ꯌꯥꯝ ꯊꯤꯅ ꯅꯩꯕꯩ ꯋꯥꯅꯤ꯫ ꯃꯧ ꯃꯥꯅ ꯅꯞꯄ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯂꯗꯅ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯗꯤ ꯇꯤꯟꯕꯨ ꯇꯥꯏ꯫ ꯑꯩꯁꯨ ꯉꯥꯎꯔꯤꯄꯣꯠꯅꯤꯗ ꯀꯩꯅꯣꯅꯦ꯫ ꯑꯗꯨꯒ ꯃꯧ ꯑꯣꯏꯔꯝꯃꯤꯔꯕ? ꯃꯧ ꯑꯣꯏꯔꯀꯥꯟꯁꯤꯗ ꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯅꯩꯔꯕꯁꯤꯅꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯀꯌꯥꯝ ꯂꯩꯔꯝꯒꯅꯤ? ꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒ ꯊꯦꯡꯅꯖꯔꯝꯂꯕꯗꯤꯕꯀꯣ ꯌꯥꯝ ꯊꯨꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯧꯅꯤ꯫ ꯍꯦꯔꯥ ꯅꯪꯁꯨ ꯏꯇꯥꯎ, ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯄꯥꯝꯃꯛꯇ꯭ꯔꯦꯗ꯫ ꯀꯔꯤꯒꯤ? ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯁꯕꯥꯟ ꯀꯥꯏꯗꯣ ꯅꯃꯤꯠꯇꯨꯅ ꯎꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯎꯍꯧꯋꯦ꯫ ꯃꯧ ꯑꯣꯏꯔꯕ ꯃꯥꯅꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯐꯤ ꯀꯥꯝꯕ? ꯀꯩꯅꯣꯝꯅꯤꯗ ꯁꯤꯗꯤ꯫ ꯍꯧꯖꯤꯛꯄꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ ꯃꯇꯝꯗꯣ? ꯇꯥꯅꯤꯡꯊꯦꯝꯗꯨꯕꯨ ꯀꯩꯝ ꯊꯥꯏꯗꯕ ꯖꯥꯠꯂꯣ? ꯑꯩꯅ ꯇꯥꯈꯤꯕꯗ ꯇꯥꯅꯤꯡꯊꯦꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯋꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤ ꯃꯈꯩ ꯂꯣꯏꯅ ꯌꯥꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅ ꯌꯥꯗꯅ ꯀꯃꯥꯏꯅ ꯃꯧ ꯃꯥꯅ ꯑꯁꯨꯝꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯆꯠꯇꯣꯏꯅꯣꯅꯦ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯣ ꯐꯗꯤ ꯐꯖꯩꯀꯣ꯫ ꯍꯦꯔꯥ ꯅꯪꯁꯨ ꯌꯥꯔꯦ, ꯅꯨꯄꯤꯗꯤ ꯌꯥꯝ ꯆꯣꯞꯄꯨꯔꯅꯨꯀꯣ꯫ ꯅꯪꯁꯨ ꯉꯥꯎꯔꯤꯗꯨꯗꯤ ꯍꯥꯟꯅꯗꯤ꯫ ꯌꯥꯔꯦꯁꯦ, ꯌꯥꯔꯦ, ꯆꯠꯂꯁꯤ꯫ ꯑꯃꯨꯛ ꯆꯠꯂꯤ ꯄꯤꯕꯥꯅ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯁꯣꯏꯗꯕꯤ ꯆꯠꯁꯤꯀꯣ꯫ ꯑꯩꯗꯤ ꯊꯣꯏꯕꯤꯗꯣ ꯀꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏꯅꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯨꯝꯗ꯭ꯔꯤꯡꯅ ꯆꯠꯈ꯭ꯔꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯄꯥꯝ ꯂꯝꯗꯝ ꯌꯨꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯑꯩ ꯂꯥꯛꯏꯌꯦ, ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯀꯕꯣꯛꯂꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯏꯗꯅ ꯂꯥꯛꯀꯗꯧꯕ ꯑꯣꯏꯔꯕꯗꯤ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ? ꯐꯔꯛ ꯑꯃ ꯇꯧꯕꯅꯤ꯫ ꯇꯥꯆꯧꯕꯨ ꯂꯩꯈꯤꯕ ꯖꯥꯠꯂꯣ? ꯃꯥꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯩ ꯃꯥ ꯎꯅꯕ ꯂꯥꯛꯏꯅꯤ꯫ ꯑꯗꯨꯗꯤ ꯅꯃꯥꯕꯣꯛ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯔꯣ? ꯍꯣꯏ, ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯤ꯫ ꯊꯦꯕꯣꯁꯨ ꯍꯦꯛ ꯊꯣꯛꯂꯛꯏ꯫ ꯂꯩꯁꯦꯝꯕꯤꯅ ꯇꯥꯆꯧ, ꯑꯩ ꯂꯥꯛꯏꯅꯤ꯫ ꯊꯦꯕꯣꯅ ꯂꯩꯁꯦꯝꯕꯤꯅ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏ꯫ ꯂꯩꯁꯦꯝꯕꯤ, ꯀꯔꯤꯅꯣ ꯅꯪ ꯁꯦꯠꯂꯤꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯅꯪ ꯂꯥꯛꯏꯔꯣ? ꯂꯥꯛꯏꯅꯤ ꯀꯩꯅꯣ, ꯁꯤ ꯀꯩꯗꯧꯔꯒꯦ? ꯂꯣꯏꯔꯦꯗꯅ, ꯃꯤꯅ ꯎꯔꯒ ꯀꯔꯤꯅꯣ ꯃꯌꯥꯝ ꯍꯥꯏꯅꯔꯝꯃꯅꯤ꯫ ꯂꯩꯀꯥꯏꯁꯤꯅꯒ ꯃꯤꯋꯥ ꯉꯥꯡꯕ ꯀꯟꯕꯅꯤ꯫ ꯐꯅꯦꯛ ꯁꯦꯠꯂꯒ ꯐꯖꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯍꯣ ꯇꯥꯆꯧ, ꯅꯣꯏꯅꯗꯤ ꯑꯗꯨꯝꯅ ꯐꯅꯦꯛ ꯁꯦꯠꯂꯣ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ꯫ ꯐꯅꯦꯛ ꯁꯦꯠꯄꯗꯨꯅꯤ ꯑꯩꯅ ꯁꯨꯛꯍꯩ ꯍꯩꯇ꯭ꯔꯤꯁꯦ꯫ ꯍꯩꯁꯨ ꯍꯩꯅꯗꯦ, ꯁꯦꯠꯅꯤꯡꯗꯦꯗ꯫ ꯀꯕꯣꯛꯂꯩꯅ ꯁꯠ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ, ꯅꯆꯜ ꯑꯁꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝꯁꯤꯗ ꯂꯩꯁꯥꯗꯨ ꯂꯩꯔꯛꯄꯗ ꯅꯣꯡꯃꯇ ꯐꯅꯦꯛ ꯁꯦꯠꯈꯤꯗ꯭ꯔꯤꯕꯗꯨꯅꯤ꯫ ꯃꯥꯗꯤ ꯍꯩꯖꯗꯕꯅꯤ꯫ ꯏꯗꯣꯝꯆꯥ, ꯃꯥꯅ ꯁꯤꯗ ꯂꯩꯔꯤꯉꯩ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯅ ꯋꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯗꯤ ꯑꯣꯏꯔꯦꯗꯅ꯫ ꯌꯥꯔꯦ, ꯅꯪꯁꯨ ꯈꯔ ꯉꯥꯡꯂꯕꯗꯤ꯫ ꯅꯆꯟꯅꯨꯄꯤꯁꯤꯅ ꯃꯅꯤꯡꯇꯝꯅ ꯂꯩꯖꯕꯁꯤꯕꯨ ꯅꯪ ꯄꯥꯝꯗ꯭ꯔꯣ? ꯏꯗꯣꯝꯆꯥ, ꯂꯩꯁꯦꯝꯕꯤ ꯍꯣꯏꯒꯤ ꯃꯅꯤ ꯃꯀꯨꯗꯨꯕꯨ ꯀꯩꯝ ꯇꯥꯏꯗꯕ ꯖꯥꯠꯂꯣ? ꯃꯁꯤꯗ ꯂꯩꯁꯦꯝꯕꯤꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ, ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯦꯠꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯃꯧꯅꯕꯨ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯅꯕ꯭ꯔꯥ? ꯃꯈꯣꯏ ꯏꯃꯨꯡꯗꯣ ꯈꯨꯅꯨꯡ ꯌꯥꯝ ꯆꯪꯏꯗ꯫ ꯏꯆꯥꯁꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯅꯦ ꯃꯋꯥ ꯑꯝꯇ ꯂꯧꯔꯨꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗ ꯇꯧꯔꯒꯅꯦ ꯌꯨꯝꯗꯨꯗ ꯂꯩꯌꯨ꯫ ꯃꯈꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯍꯦꯛꯇ ꯈꯠꯅꯕꯗ ꯉꯝꯂꯣꯏꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯕꯗꯤꯅꯦ, ꯏꯃꯥꯕꯨ ꯍꯦꯛꯇ ꯀꯧꯔꯣ꯫ ꯏꯃꯥ ꯂꯥꯛꯀꯦ, ꯏꯃꯥ ꯇꯧꯒꯦ꯫ ꯃꯆꯥ ꯅꯤꯉꯣꯜ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ ꯃꯃꯥ ꯑꯃꯅꯤ ꯊꯦꯕꯣꯅ꯫ ꯌꯥꯏꯌꯦ ꯏꯗꯣꯝꯆꯥ, ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯅ ꯇꯧꯕ ꯍꯟꯗ꯭ꯔꯤꯕ? ꯇꯧꯗ꯭ꯔꯕꯗꯤ ꯀꯩꯅꯣꯅꯦ? ꯑꯗꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯂꯩꯁꯦꯝꯕꯤ, ꯅꯪꯒꯤꯁꯤꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ꯫ ꯈꯔꯗꯤ ꯁꯦꯝꯗꯣꯛꯅꯕ ꯇꯧꯀꯣ꯫ ꯑꯉꯥꯡꯁꯤꯗ ꯌꯥꯝꯅ ꯍꯥꯏꯔꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯨ꯫ ꯕꯦꯝꯃ, ꯅꯪꯅ ꯅꯈꯣꯏ ꯇꯥꯆꯧꯒ ꯎꯅꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯂꯩꯁꯦꯝꯕꯤꯅ ꯍꯥꯏ꯫ ꯇꯥꯆꯧ, ꯑꯩꯅ ꯂꯥꯛꯏꯁꯦ ꯉꯁꯥꯏ ꯄꯥꯎ ꯑꯃ ꯇꯥꯕ꯫
ꯑꯗꯣ ꯍꯥꯏꯔꯨꯗꯅ ꯀꯩꯅꯣ? ꯉꯁꯥꯏ ꯑꯣꯛ ꯑꯃ ꯍꯥꯠꯂꯦꯅ ꯄꯥꯎ ꯇꯥꯕ, ꯑꯩꯒꯤ ꯁꯔꯨꯛ ꯈꯥꯛꯄ ꯅꯠꯇ꯭ꯔꯣ? ꯀꯕꯣꯛ ꯂꯩꯅ: ꯍꯣꯏꯅꯦꯍꯦ, ꯏꯃꯥꯗꯤ ꯄꯨꯡꯀꯥꯎꯕ ꯍꯦꯛ ꯀꯥꯎꯏ꯫ ꯏꯕꯨꯡꯉꯣ, ꯑꯩꯅ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯅꯆꯟꯅꯨꯄꯤꯒꯤ ꯁꯔꯨꯛ ꯈꯔ ꯈꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯅꯪꯕꯨ ꯈꯥꯛꯄ ꯅꯠꯇ꯭ꯔꯣ? ꯈꯥꯛꯄꯨꯗꯤ ꯈꯥꯛꯑꯦ ꯏꯁꯦꯝꯕꯤ, ꯅꯪ ꯉꯁꯤ ꯁꯤꯗ ꯂꯦꯛꯇꯣꯏꯔꯣ? ꯂꯦꯛꯑꯣꯏ, ꯍꯜꯂꯗꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯀꯃꯥꯏꯅ ꯇꯧꯕꯕꯨ ꯀꯩꯅꯣ? ꯃꯗꯨ ꯄꯨꯈ꯭ꯔꯗꯧꯅꯤ, ꯑꯗꯨꯒꯅꯦ ꯆꯠꯈ꯭ꯔꯒꯦ꯫ ꯆꯥꯗꯕꯒ ꯐꯅ ꯀꯨꯏꯔꯦ, ꯌꯥꯝꯅꯁꯨ ꯆꯥꯅꯤꯡꯉꯤ꯫ ꯈꯔ ꯌꯥꯝꯅ ꯈꯥꯛꯄ ꯅꯠꯇ꯭ꯔꯣ? ꯀꯕꯣꯛ ꯂꯩꯅ: ꯅꯅꯝꯃꯅꯗꯤ ꯌꯥꯝꯅ ꯈꯥꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯃꯌꯥꯝ ꯑꯁꯤ ꯌꯦꯟꯅꯕꯗꯅꯦ ꯌꯥꯝꯕ ꯌꯥꯝꯂꯝꯈꯤꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯁ, ꯌꯥꯝꯂꯝꯗ꯭ꯔꯕꯗꯤ ꯐꯔꯛ ꯑꯃꯨꯛ ꯇꯥꯅꯅꯤꯀꯣ? ꯊꯦꯕꯣꯅ: ꯂꯩꯕꯨꯗꯤ ꯂꯩꯔꯤꯅꯦ, ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯄꯤꯒꯦ꯫ ꯑꯗꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯇꯣꯏꯅꯣ? ꯀꯩꯅꯣ, ꯄꯨꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯌꯨꯝꯗ ꯊꯣꯡꯂꯨꯒꯦ, ꯍꯥꯎꯅ ꯆꯥꯒꯦ꯫ ꯑꯩꯅ ꯍꯦꯛꯇ ꯊꯣꯡꯒꯦ, ꯏꯈꯨꯠ ꯌꯦꯡꯒꯦ꯫ ꯂꯩꯁꯦꯝꯕꯤ: ꯑꯗꯨ ꯌꯥꯔꯣꯏꯗ꯫ ꯇꯥꯆꯧ, ꯀꯩꯅꯣ ꯌꯥꯔꯣꯏ ꯍꯥꯏꯕ? ꯄꯤꯅꯤꯡꯗ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯕꯨ ꯅꯪꯅ ꯁꯤ ꯄꯨꯁꯤꯟꯕꯗ ꯀꯩꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯅꯦ? ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯏꯁ, ꯃꯈꯣꯏꯅꯕꯨ ꯀꯩ ꯍꯥꯏꯗꯣꯏꯕ? ꯍꯣ, ꯀꯩꯝ ꯍꯥꯏꯔꯣꯏ꯫ ꯃꯗꯨ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯪꯅ ꯆꯥꯅꯤꯡꯂꯒꯅ ꯅꯪ ꯁꯤꯗ ꯂꯩꯈ꯭ꯔꯣ꯫ ꯇꯥꯆꯧꯅꯦ ꯐꯖꯅ ꯊꯣꯡꯒꯦ, ꯑꯗꯨꯒ ꯆꯥꯎ꯫ ꯀꯕꯣꯛ ꯂꯩꯅꯕꯨ: ꯕꯦꯝꯃ, ꯅꯪ ꯉꯁꯤ ꯂꯩꯒꯦꯒ ꯂꯩꯈ꯭ꯔꯣꯗ, ꯑꯗꯨꯒ ꯅꯕꯨꯛ ꯄꯦꯟꯅ ꯆꯥꯈ꯭ꯔꯣ꯫ ꯏꯃꯥ, ꯉꯁꯤꯁꯤ ꯇꯠꯅꯩ ꯍꯥꯏꯕ, ꯂꯦꯛꯄ ꯐꯠꯇꯤꯌꯦ꯫ ꯂꯥꯛꯏꯁꯤ ꯐꯥꯎꯕꯅꯦ ꯑꯣꯛꯁꯦ ꯆꯥꯅꯤꯡꯃꯟꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯥꯆꯧ, ꯄꯨꯊꯣꯔꯣꯁꯦ, ꯑꯩ ꯍꯟꯕ ꯊꯦꯡꯒꯅꯤꯕ꯫ ꯂꯩꯁꯦꯝꯕꯤ: ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯣꯏꯗ꯫ ꯑꯍꯜꯁꯤꯡꯗꯤ ꯌꯥꯝꯅ ꯍꯪꯒꯣꯏꯒꯟꯕꯅꯤ, ꯑꯃꯨꯛ ꯋꯥ ꯊꯣꯛꯅꯗꯅꯕ꯫ ꯀꯔꯤꯁꯨ ꯇꯧꯔꯦ ꯍꯥꯏꯕꯅꯤ ꯃꯤ ꯇꯥꯆꯧ, ꯑꯩꯁꯦ ꯅꯆꯟꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯅꯤ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯃꯈꯣꯏꯅ ꯋꯥ ꯃꯆꯦꯠꯇ ꯉꯥꯡꯕ ꯉꯝꯒꯗꯧ ꯅꯠꯇꯦ꯫ ꯄꯨꯗ ꯄꯨꯊꯣꯛꯄꯤꯔꯣ꯫ ꯆꯥꯕ ꯊꯛꯄꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯆꯥꯒꯠꯂꯤ, ꯃꯐꯝꯗ ꯍꯪꯒꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯀꯕꯣꯛ ꯂꯩꯅ꯫ ꯑꯁ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯄꯨꯊꯣꯛꯄꯤꯔꯣ ꯌꯥꯔꯦ, ꯃꯔꯥꯏꯅ ꯄꯨꯖꯈ꯭ꯔꯁꯅꯤ꯫ ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯂꯩꯁꯦꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯁꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ, ꯍꯌꯦꯡ ꯌꯨꯝ ꯀꯥꯏꯅꯅꯤ ꯑꯃꯨꯛ꯫ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏ: ꯀꯩꯁꯨ ꯇꯧꯔꯦ ꯍꯥꯏꯔꯒ ꯅꯣꯏꯅ ꯃꯗꯨꯒꯤ ꯋꯥꯄꯤꯌꯨ ꯍꯥꯏꯗꯦ꯫ ꯆꯥꯕ ꯌꯥꯕꯒꯤꯅꯤ ꯑꯩꯅ ꯆꯥꯒꯦꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯕꯨꯡꯉꯣ, ꯂꯧꯊꯣꯛꯄꯤꯔꯨꯔꯣꯁꯦ, ꯅꯆꯜꯁꯦ ꯍꯟꯕ ꯊꯦꯡꯈꯤꯅꯤ꯫ ꯍꯣꯏ, ꯄꯨꯊꯣꯔꯛꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯕꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯕꯣꯛ ꯂꯩꯅ ꯇꯞꯅ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯍꯣꯔꯦꯟ ꯑꯁꯤ ꯄꯨꯁꯤꯟꯕꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯅꯦ? ꯏꯃꯥ, ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯒꯦꯅꯦ? ꯅꯆꯥꯏꯁꯦ ꯌꯨꯝꯗꯨꯒꯤ ꯃꯤꯅꯤ, ꯃꯧꯅꯤ, ꯅꯆꯥ ꯇꯧꯒꯦ꯫ ꯑꯃꯨꯛ ꯈꯠꯅ ꯆꯩꯅꯅꯤꯀꯣ꯫ ꯊꯦꯕꯣꯅ ꯈꯥꯎ ꯑꯃꯗ ꯁꯥꯗꯣ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯗ ꯄꯤ꯫ ꯂꯩꯁꯦꯝꯕꯤ, ꯁꯤꯁꯦ ꯄꯨꯔꯣ꯫ ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯐꯥꯎꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯌꯥꯝꯃꯤ ꯁꯤꯗꯤ, ꯄꯦꯟꯈꯩ ꯆꯥꯕ ꯌꯥꯔꯅꯤ꯫ ꯇꯥꯆꯧ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯀꯣꯟꯅ ꯐꯖꯅ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ꯫ ꯊꯦꯕꯣꯅ ꯍꯥꯏꯖꯍꯧꯏ: ꯏꯆꯜꯅꯤ ꯍꯥꯏꯕꯗ ꯍꯥꯏꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤꯀꯣ, ꯃꯁꯤꯕꯨ ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯗ ꯀꯅꯥꯅ ꯌꯥꯒꯅꯤ? ꯇꯞꯅꯄꯤ ꯈꯣꯡꯒ꯭ꯔꯥꯎ, ꯑꯀꯣꯠꯄꯤ ꯐꯨꯔꯤꯠ, ꯃꯁꯤꯗꯕꯨ ꯃꯤꯠ ꯅꯥꯔꯣꯏꯗ꯭ꯔꯅꯦ? ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯑꯣꯛ ꯆꯥꯅꯤ ꯍꯥꯏꯕ? ꯁꯣꯏꯔꯣꯏ, ꯃꯁꯤꯗꯤ ꯏꯃꯨꯡ ꯀꯥꯏꯕ꯫ ꯂꯩꯁꯦꯝꯕꯤꯅ: ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯆꯠꯂꯣ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯑꯗꯣ ꯏꯃꯥꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ꯫ ꯍꯣꯏꯅꯦ, ꯂꯥꯛꯀꯦꯅꯦ, ꯅꯪꯗ ꯆꯠꯂꯣ, ꯃꯝꯗ꯭ꯔꯤꯀꯥꯟꯗ ꯌꯨꯝ ꯌꯧꯍꯧꯅꯕ꯫ ꯂꯩꯁꯦꯝꯕꯤ ꯈꯥꯎꯗꯨ ꯌꯥꯟꯗꯨꯅ ꯍꯔꯥꯎꯅ ꯆꯠꯈꯤ ꯀꯕꯣꯛ ꯂꯩꯅ ꯍꯥꯏꯖꯩ: ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯇꯪ ꯄꯣꯛꯆꯕꯁꯦ ꯀꯔꯝ ꯊꯣꯛꯂꯒꯕ? ꯃꯃꯥ ꯑꯩꯅꯗꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯅꯤ꯫ ꯑꯗ ꯃꯥꯅ ꯂꯩꯔꯨꯔꯤꯕ ꯃꯐꯝ ꯑꯗꯨꯃꯗꯤ ꯄꯨꯔꯥ ꯇꯩꯌꯣꯟꯅꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯊꯣꯛꯂꯕ ꯑꯃꯅꯦ ꯃꯔꯥꯏꯅ ꯂꯥꯛꯆꯔꯁꯅꯤ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯂꯩꯁꯦꯝꯕꯤꯒꯤ ꯐꯤꯖꯦꯠ ꯆꯛꯁꯥ, ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯑꯔꯨꯕꯤꯒ ꯆꯥꯏꯕꯤꯒꯅ ꯍꯦꯛ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ: ꯆꯥꯏꯕꯤ, ꯀꯩꯅꯣ ꯁꯤꯕꯣ? ꯏꯆꯦ ꯂꯩꯃꯍꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯁꯦ, ꯃꯥꯒꯤ ꯐꯤꯖꯦꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯏꯕꯦꯝꯃ, ꯃꯧ ꯃꯍꯥꯛꯅ ꯈꯣꯡꯒ꯭ꯔꯥꯎ ꯇꯞꯅꯄꯤꯒ ꯁꯦꯠꯂꯒ, ꯍꯩꯃꯥ, ꯑꯝꯇ ꯌꯦꯡꯉꯣꯏꯃꯤ꯫ ꯎꯔꯦ, ꯑꯩꯁꯨ ꯉꯁꯥꯏ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯎꯔꯦ꯫ ꯑꯔꯨꯕꯤ, ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯍꯦꯃꯟꯇ꯭ꯔꯣ? ꯃꯧꯅꯕꯨ ꯀꯅꯥꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯅꯒꯦ? ꯁꯦꯠꯀꯦ ꯍꯥꯏꯔꯁꯨ ꯌꯨꯝꯗ ꯂꯩꯕ ꯀꯥꯟ, ꯃꯤ ꯎꯗ꯭ꯔꯕ ꯀꯥꯟꯗ ꯁꯦꯠꯄ ꯃꯌꯥꯏ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯃꯥꯒꯤꯁꯤꯗꯤ ꯊꯑꯣꯏꯅ ꯇꯧꯕ ꯃꯥꯟꯗ꯭ꯔꯣ? ꯇꯦꯛ ꯇꯦꯛꯇꯅꯒꯁꯨ ꯆꯠꯂꯤ꯫ ꯑꯗꯨꯅꯤ, ꯊꯑꯣꯏꯅ ꯇꯧꯕ ꯃꯥꯜꯂꯤꯕꯅꯤ꯫ ꯃꯕꯨꯛ ꯑꯁꯤꯁꯨ ꯎꯍꯜꯂꯒ, ꯑꯁ, ꯂꯥꯏꯃ ꯇꯨꯀꯠꯆꯩꯗ꯫ ꯅꯠꯇꯦ, ꯃꯥꯒꯤꯁꯤꯕꯨ ꯏꯆꯦ ꯍꯣꯏ ꯇꯥꯗ ꯈꯣꯏꯅꯒ ꯀꯔꯤꯝꯇ ꯍꯥꯏꯗꯖꯥꯠꯂꯣ? ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤ꯫
ꯃꯍꯥ ꯂꯝꯀꯦꯠꯄꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯁꯤ ꯑꯣꯏꯅꯤꯗ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯂꯩꯔꯛꯈꯤ ꯃꯇꯝꯁꯦ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯂꯗꯅ ꯃꯁꯤ ꯋꯥꯈꯜ ꯇꯥꯅꯕ ꯋꯥ ꯑꯃꯨꯛꯇ ꯍꯥꯏꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯍꯜ ꯂꯃꯟꯅꯒ ꯊꯦꯡꯅꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯇꯥꯡ ꯆꯥꯕꯗꯅꯦ ꯍꯦꯛ ꯍꯥꯏꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯅꯈ꯭ꯔꯤ ꯂꯩꯁꯦꯝꯕꯤꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯍꯟꯗꯤ ꯍꯜꯂꯛꯂꯦꯗꯅ ꯃꯁꯦ ꯃꯥꯅ ꯌꯥꯜꯂꯒ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯂꯩꯁꯦꯝꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯏꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜꯁꯨ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯂꯩꯃꯍꯜ ꯆꯥꯛꯈꯨꯝꯗ ꯆꯪꯕ ꯍꯧꯏ ꯃꯁꯤꯗ ꯂꯩꯁꯦꯝꯕꯤꯅ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯅ ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯄꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛꯀ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯂꯒꯦ ꯏꯃꯥ ꯍꯧꯒꯠꯄꯤꯔꯣ ꯂꯩꯃꯍꯜꯁꯨ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯊꯣꯡꯒꯦ ꯍꯥꯏꯔꯕꯗꯤ ꯊꯣꯡꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯆꯥꯎꯔꯦꯟꯅ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯀꯩꯗꯧꯔꯦ ꯅꯃꯧ ꯅꯨꯄꯤꯅ ꯊꯣꯡꯂꯒꯦꯌꯦ ꯑꯗꯨꯗ ꯑꯩꯁꯨ ꯍꯧꯒꯠꯂꯒꯅꯦ ꯊꯣꯛꯂꯛꯑꯕ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯂꯩꯃꯍꯜꯅ ꯐꯝꯊꯗꯨꯅ ꯑꯗꯨꯅꯤ ꯑꯩꯁꯨ ꯀꯌꯥꯗ ꯉꯛꯈ꯭ꯔꯦ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯍꯥꯏꯗꯕꯅꯤ ꯅꯪꯅ ꯉꯁꯥꯏ ꯈꯔ ꯂꯥꯎꯈꯤꯕꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯣꯏꯒꯅꯤ ꯐꯗꯤ ꯐꯒꯗꯕ ꯏꯃꯥ ꯑꯣꯏꯕ ꯖꯥꯠꯅꯤ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯅꯦ ꯈꯔ ꯃꯅꯤꯡ ꯇꯝꯅ ꯂꯩꯔꯛꯄꯗꯨꯗ ꯁꯣꯏꯍꯟꯕꯅꯦꯕ ꯅꯪ ꯃꯃꯥꯅꯤ ꯑꯗꯨꯅꯅꯦ ꯅꯪꯅ ꯈꯔ ꯏꯪꯅ ꯇꯞꯅ ꯉꯥꯡꯗꯨꯅ ꯃꯥꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤꯗ ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏ ꯍꯪꯒꯥꯝꯗꯣ ꯆꯝꯊꯣꯡ ꯑꯣꯏꯅ ꯊꯣꯡꯒꯗꯕꯅꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯊꯣꯡꯅꯕ ꯇꯥꯔꯦ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯍꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯁꯣꯝꯗꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤ ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯑꯣꯛ ꯑꯗꯨ ꯄꯨꯈꯝ ꯑꯄꯥꯛꯄ ꯑꯃꯗ ꯊꯝꯗꯨꯅ ꯃꯇꯨꯝ ꯃꯇꯨꯝ ꯆꯥꯛꯈꯨꯝꯒꯤ ꯊꯥꯡ ꯁꯣꯔꯩꯗꯨꯅ ꯀꯛꯂꯤ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ ꯈꯔ ꯈꯔ ꯆꯥꯎꯅ ꯀꯛꯄ ꯍꯥꯏꯗꯨꯅꯤ ꯍꯥꯎꯅ ꯆꯥꯒꯦ ꯍꯪꯒꯥꯝꯁꯦ ꯑꯍꯦꯛꯄ ꯂꯩ ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯍꯪꯒꯥꯝꯒ ꯊꯥꯛꯂꯒ ꯐꯖꯅ ꯍꯦꯛꯇ ꯊꯣꯡꯂꯒꯦ ꯀꯟꯅ ꯁꯦꯝꯅꯕ ꯍꯣꯠꯅꯩ ꯂꯩꯃꯍꯜꯅ ꯆꯪꯉꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯁꯦꯝꯂꯤꯕꯗꯨꯕꯣ ꯃꯇꯨꯝ ꯃꯇꯨꯝꯒ ꯀꯛꯂꯤꯕꯗꯨꯕꯨ ꯅꯠꯇꯦ ꯃꯗꯨꯕꯨ ꯀꯔꯤꯅꯣ ꯂꯩꯁꯦꯝꯕꯤꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯣꯛꯅꯦ ꯑꯣꯛ ꯆꯥꯒꯦ ꯇꯧꯕ ꯃꯃꯧ ꯅꯨꯄꯤꯅ ꯄꯜꯂꯛꯄ ꯋꯥꯍꯩꯁꯤꯗ ꯂꯩꯃꯍꯜ ꯊꯨꯛ ꯂꯥꯎꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯍꯩ ꯅꯪ ꯃꯇꯣꯏꯅꯔ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯆꯥꯛꯈꯨꯝ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯌꯥꯝ ꯊꯨꯅꯅꯦ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯣ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯍꯥꯏꯖꯩ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯒ ꯆꯪꯈ꯭ꯔꯒ ꯑꯃꯨꯛ ꯂꯥꯎꯅꯔꯛꯂꯤꯕꯁꯤꯗ ꯃꯥꯒꯤ ꯍꯪꯒꯥꯝ ꯆꯝꯊꯣꯡꯒ ꯊꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯂꯩꯁꯦꯝꯕꯤꯅ ꯀꯩꯅꯣ ꯏꯃꯥ ꯃꯥꯡꯕ ꯇꯥꯔꯦ ꯀꯩꯗꯤ ꯀꯩꯅꯣ ꯁꯤꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯕ ꯀꯩꯗꯧꯒꯦ ꯅꯃꯥꯅ ꯄꯥꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕ ꯍꯥꯏꯕꯅꯤ ꯑꯁꯨꯛ ꯁꯦꯡꯈ꯭ꯔꯕ ꯏꯃꯨꯡꯁꯦ ꯅꯍꯥꯛ ꯊꯛ ꯂꯣꯏꯕ ꯇꯥꯔꯦꯅꯦ ꯍꯦꯔꯥ ꯏꯃꯥꯒꯤ ꯋꯥꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤ ꯍꯦꯟꯃꯟꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯃꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯀꯨ ꯆꯪꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯂꯅꯤ ꯍꯩ ꯃꯄꯥꯟ ꯊꯨꯅ ꯄꯨꯊꯣꯛꯈꯣ ꯏꯁ ꯄꯥꯕꯨꯡ ꯆꯪꯂꯛꯂꯒ ꯃꯥꯅ ꯀꯩꯗꯧꯗꯣꯏꯕ ꯍꯣꯏ ꯏꯃꯥ ꯁꯤꯁꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯏꯄꯥꯝ ꯇꯥꯅ ꯆꯠꯇꯨꯅꯅꯦ ꯂꯧꯔꯤꯕ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯩ ꯅꯪ ꯁꯤ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤꯅꯕꯨ ꯑꯗꯨꯒꯨꯝꯕ ꯆꯤꯟꯖꯥꯛ ꯀꯅꯥꯅ ꯆꯥꯅꯩ ꯍꯣ ꯃꯗꯨꯗꯅꯦ ꯑꯩꯅꯅꯦ ꯈꯨꯅꯨꯡ ꯆꯨꯏꯅ ꯍꯥꯏꯗꯣ ꯍꯩ ꯈꯨꯅꯨꯡ ꯆꯨꯗꯕꯤ ꯐꯃꯨꯡ ꯐꯅꯨꯡ ꯃꯊꯣꯡ ꯈꯪꯗꯕꯤ ꯅꯍꯥꯛ ꯊꯛꯇ ꯂꯣꯏꯔꯦꯅꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯤ ꯇꯥꯗꯦ ꯃꯄꯥꯟꯗꯅꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯀꯣ ꯍꯥꯏꯕꯅꯤ ꯂꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯍꯦꯛꯇ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯕ ꯍꯪꯒꯣꯏꯕꯅ ꯃꯗꯨꯃꯛꯇꯤ ꯇꯧꯕ ꯉꯝꯗꯦ ꯆꯥꯎꯔꯦꯟꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯅꯔꯛꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯍꯩ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯥꯎꯅꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯤꯡꯊꯦꯝꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯪꯂꯛꯏ ꯏꯃꯨꯡꯗ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯕꯨꯡꯗ ꯍꯪꯉꯤ ꯄꯥꯕꯨꯡ ꯏꯃꯥꯅ ꯑꯃꯨꯛ ꯂꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯀꯩꯗꯧꯅꯈ꯭ꯔꯒꯦ ꯏꯄꯥꯁꯨ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯏꯃꯥ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯎꯅꯔꯝꯂꯤꯕꯁꯤꯕꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯌꯦꯡꯉꯨ
ꯃꯥꯒꯨꯝꯕꯤ ꯅꯨꯄꯤ ꯂꯩꯀꯥꯏꯁꯤ ꯂꯩꯔꯣꯏꯌꯦ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯤ ꯂꯥꯏꯃ ꯇꯨꯀꯠꯆꯩ ꯀꯩꯗꯧꯔꯒꯦ ꯃꯥ ꯅꯃꯤꯠꯇꯨꯅ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤꯅꯦ ꯅꯤꯡꯊꯦꯝꯁꯨ ꯌꯦꯡꯉꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯍꯥꯛꯁꯨ ꯎꯔꯤ ꯃꯗꯨꯕꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯁꯦꯝꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯗꯤ ꯀꯩꯅꯣ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯃꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯌꯥꯕ ꯄꯣꯠꯂꯣ ꯁꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯒꯤ ꯁꯥꯖꯟ ꯃꯈꯣꯏ ꯀꯔꯤ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯀꯩꯅꯣ ꯑꯩꯁꯤ ꯃꯤꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤ ꯑꯩꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯅ ꯊꯣꯡꯕꯁꯤꯕꯨ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯅꯪ ꯁꯤ ꯅꯨꯄꯤꯅꯤꯅꯤ ꯍꯧꯅꯗꯦ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯄꯨꯊꯣꯛ ꯍꯦꯔꯥ ꯅꯨꯄꯥ ꯏꯃꯥ ꯐꯪꯂꯦ ꯃꯄꯥꯟꯗ ꯄꯨꯊꯣꯛ ꯅꯪ ꯐꯪꯂꯦ ꯃꯄꯥꯟꯗ ꯄꯨꯊꯣꯛ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯃꯁꯦ ꯌꯨꯝꯗ ꯌꯣꯛꯄ ꯌꯨꯝꯗ ꯂꯣꯏꯕ ꯁꯥꯅꯤ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯇꯧꯅꯗꯦ ꯍꯧꯅꯗꯦ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤ ꯇꯧꯅꯗꯕꯅꯣ ꯆꯥꯅꯤꯡꯂꯕꯗꯤ ꯆꯥꯅꯤꯡꯉꯤ ꯋꯥ ꯃꯈꯥ ꯌꯥꯝ ꯉꯥꯡꯂꯅꯨ ꯑꯃꯨꯛꯇꯅꯦ ꯐꯖꯅ ꯊꯣꯡꯈꯤꯒꯦ ꯄꯥꯕꯨꯡ ꯆꯪꯂꯛꯂꯕꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯍꯦꯔꯥ ꯄꯥꯕꯨꯡ ꯆꯪꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯀꯤꯔꯅꯤ ꯁꯤꯔꯣ ꯂꯩ ꯃꯍꯜꯅ ꯏꯕꯨꯡꯉꯣ ꯉꯥꯡꯗꯅ ꯂꯩꯔꯅꯨꯅꯦ ꯅꯪꯕꯣ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯄꯨꯊꯣꯛꯀꯣ ꯏꯃꯥꯗꯤ ꯏꯁꯥꯁꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯄ꯭ꯔꯞ ꯄꯨꯊꯣꯛꯀꯣ ꯍꯣꯏꯃ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯦꯝꯅ ꯂꯩꯔꯤꯕ ꯄꯣꯠꯇꯨ ꯄꯨꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯁꯠ ꯊꯥꯡꯖꯤꯜꯂꯛꯏ ꯃꯁꯤꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯂꯩꯁꯦꯝꯕꯤ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯁꯤꯕꯨ ꯄꯨꯗ ꯄꯨꯊꯣꯛ ꯑꯩꯅ ꯀꯩꯗꯧꯒꯦꯀꯣ ꯅꯨꯄꯥ ꯑꯩꯅ ꯃꯁꯤ ꯆꯥꯕꯗ ꯏꯃꯨꯡ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕ ꯊꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯂꯩ ꯃꯍꯜꯅ ꯅꯪ ꯁꯤ ꯃꯧꯅꯤꯅꯦ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤꯅ ꯑꯁꯨꯝꯕ ꯆꯥꯍꯩꯗꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯗꯦ ꯍꯥꯏꯕꯅꯤꯅꯦ ꯃꯁꯦ ꯃꯤꯅ ꯆꯥꯅꯕꯅꯤ ꯂꯥꯏꯅ ꯆꯥꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯂꯣꯏꯅ ꯆꯥꯒꯅꯤ ꯅꯤꯡꯊꯦꯝꯅ ꯆꯥꯛꯈꯨꯝꯁꯤꯗ ꯌꯦꯟ ꯐꯥꯎ ꯄꯨꯁꯤꯟꯕ ꯅꯠꯇꯦ ꯅꯪ ꯃꯁꯤ ꯈꯪꯂꯤꯕꯅꯤ ꯂꯩꯁꯦꯝꯕꯤ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯃꯟꯗꯦ ꯀꯅꯥꯅꯕꯨ ꯄꯨ ꯊꯥꯡꯕ ꯉꯝꯖꯄꯣꯠꯅꯣꯗ ꯑꯗꯨ ꯌꯥꯏꯌꯦꯒ ꯑꯗꯥ ꯌꯥꯗꯦꯒ ꯉꯝꯖꯄꯣꯠꯇꯦ ꯍꯣꯏ ꯈꯣꯏꯗꯤ ꯆꯥꯅꯤꯡꯕꯗ ꯆꯥꯒꯅꯤ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯀꯅꯤ ꯆꯥꯎꯔꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯥꯁꯨ ꯃꯃꯤꯠꯇꯨꯅ ꯎꯔꯤ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯥꯎꯈ꯭ꯔꯦ ꯂꯩ ꯃꯍꯜꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯛꯄ ꯐꯨꯕ ꯈꯛ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯐꯨ ꯃꯆꯤꯟ ꯈꯨꯝꯂꯤꯕꯁꯦ ꯈꯨꯝꯗꯅꯕꯅꯦ ꯃꯆꯤ ꯃꯥꯅꯁꯤꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯣ ꯂꯩꯁꯦꯝꯕꯤꯅ ꯍꯦꯔꯥ ꯏꯃꯥ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ ꯋꯥꯔꯗ ꯑꯩ ꯑꯁꯤꯕꯨ ꯌꯥꯝꯅ ꯐꯨꯍꯟꯅꯤꯡꯕꯒꯤ ꯋꯥꯔ ꯉꯁꯤꯅꯦ ꯆꯥꯛ ꯊꯣꯡꯂꯤꯕꯁꯤ ꯇꯣꯛꯊꯣꯛꯑꯒ ꯃꯤ ꯈꯠꯅꯒꯅꯤꯀꯣ ꯅꯤꯡꯊꯦꯝꯅ ꯂꯩꯁꯦꯝꯕꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯊꯣꯛꯑꯣ ꯍꯣ ꯉꯝꯂꯣꯏ ꯑꯩꯗꯤ ꯆꯥꯛꯈꯨꯝ ꯑꯁꯤ ꯊꯣꯡꯂꯒꯅꯦ ꯆꯥꯗꯧꯔꯤꯕ ꯏꯃꯥꯏ ꯄꯦꯝꯃ ꯉꯝꯃꯤꯗꯀꯣ ꯉꯝꯃꯤꯗ ꯑꯣꯟꯊꯣꯛꯅ ꯑꯁꯨꯛ ꯉꯝꯕ ꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯅ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯑꯣꯛ ꯍꯥꯏꯕ ꯖꯤꯕ ꯃꯈꯜꯁꯦ ꯂꯥꯏꯗ ꯀꯠꯅꯔꯛꯏ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯆꯥꯅꯔꯛꯏ ꯁꯤꯕꯨ ꯏꯃꯥꯈꯣꯏ ꯈꯪꯗꯕ꯭ꯔꯣ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯗ ꯑꯣꯛ ꯃꯀꯣꯛ ꯀꯠꯄ ꯂꯥꯏ ꯐꯨꯗꯣꯛꯄꯒꯤ ꯄꯔꯤꯡꯗ ꯌꯨꯄꯥ ꯂꯥꯡꯕꯗ ꯑꯣꯛ ꯍꯥꯏꯕꯁꯦ ꯌꯥꯎꯅꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯈꯨꯜ ꯈꯔꯗꯗꯤ ꯑꯣꯛ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯄꯥꯡꯊꯣꯛꯄ ꯂꯨꯍꯣꯡꯕ ꯊꯧꯔꯝꯗꯅꯦ ꯇꯉꯥꯏ ꯐꯗꯅ ꯌꯥꯎꯔꯤꯕꯅꯤ ꯊꯥꯏꯅꯒꯤ ꯋꯥ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯀꯔꯝꯅ ꯂꯥꯛꯈꯤ ꯃꯗꯨꯗ ꯑꯣꯛ ꯊꯥꯗꯣꯛꯇꯨꯅ ꯐꯥꯕ ꯁꯥꯟꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯆꯥꯕ ꯌꯥꯕꯒꯤꯅꯤ ꯃꯌꯥꯝꯅ ꯆꯥꯅꯩꯁꯦ ꯆꯥꯕ ꯌꯥꯗꯕ ꯄꯣꯠꯇꯗꯤ ꯑꯩꯁꯨ ꯆꯥꯒꯦ ꯈꯛ ꯍꯥꯏꯔꯣꯏꯅ ꯍꯣ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯅꯠꯇꯤꯌꯦ ꯆꯥꯎꯔꯦꯅ ꯇꯞꯅ ꯃꯃꯥ ꯏꯕꯨꯡꯉꯣ ꯉꯥꯡꯂꯨꯔꯅꯨ ꯃꯥꯅ ꯆꯥꯅꯤꯡꯂꯤꯕꯁꯦ ꯊꯕꯛ ꯆꯥꯖꯔꯁꯅꯤ ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯗꯨ ꯌꯥꯔꯣꯏ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯑꯁꯨꯛ ꯁꯦꯅ ꯂꯩꯖꯔꯛꯄ ꯏꯃꯨꯡꯁꯦ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯍꯥꯛꯇꯛ ꯍꯦꯛꯇ ꯃꯥꯡꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯉꯁꯦ ꯏꯃꯥꯅ ꯊꯥꯕꯨꯝ 10 ꯄꯨꯗꯨꯅ ꯄꯣꯛꯆꯈꯤꯕꯅꯤꯀꯣ ꯉꯁꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯅꯄꯥ ꯑꯅꯤꯒꯤ ꯃꯌꯨꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯕꯁꯤ ꯐꯥꯎꯕ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯂꯩꯕ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯃꯟꯗꯦ ꯂꯩꯁꯦꯝꯕꯤꯅ ꯑꯗꯨꯝꯅ ꯅꯆꯥꯅꯨꯄꯥꯗ ꯏꯟꯁꯤꯟꯒꯅꯨ ꯍꯥꯏꯕꯅꯤ ꯏꯟꯁꯤꯟꯗꯧꯒꯤ ꯃꯍꯨꯠꯇꯅꯦ ꯑꯩꯒ ꯑꯣꯏꯅ ꯈꯠꯅꯁꯤ ꯆꯥꯎꯔꯦꯜ ꯊꯣꯛꯈ꯭ꯔꯤ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯩꯁꯦꯝꯕꯤ ꯅꯪꯅ ꯉꯁꯤ ꯂꯝꯀꯦꯠꯂꯤꯕ ꯅꯃꯥ ꯅꯄꯥꯒꯤ ꯃꯃꯥꯡꯗ ꯃꯊꯣꯡ ꯍꯨꯛꯇꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯤꯕꯁꯤꯒꯤ ꯃꯍꯩꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪ ꯁꯣꯏꯗꯅ ꯐꯪꯒꯅꯤꯀꯣ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯁꯦꯝꯕꯤꯗꯤ ꯍꯦꯟꯅ ꯅꯩꯈꯠꯇꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯗ ꯇꯧꯔꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯀꯟ ꯋꯥ ꯑꯃꯠꯇ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯃꯒꯨ ꯑꯣꯏꯔꯤꯕ ꯆꯥꯎꯔꯦꯟꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯂꯩ ꯃꯍꯜꯅꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯇ ꯐꯩ ꯐꯠꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯉꯥꯡꯉꯤ
ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯉꯥꯡꯂꯨꯕꯗ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯛꯇ ꯈꯠꯅꯕ ꯇꯥꯔꯛꯏ꯫ ꯆꯥꯎꯔꯦꯟꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯎꯍꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯤꯅ ꯃꯧ ꯑꯃ ꯑꯣꯏꯅ ꯆꯠꯍꯩꯗꯕ ꯁꯥꯖꯠ ꯂꯤꯆꯠ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯅꯦꯝ ꯃꯀꯨ ꯎꯕꯗ ꯅꯣꯡꯃꯇ ꯃꯀꯣꯛꯇ ꯃꯐꯤ ꯈꯨꯝꯗꯦ꯫ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯍꯦꯛꯇ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯩ꯫ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯎꯁꯤꯠꯇꯦ, ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯗꯦ꯫ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯃꯥꯅꯕꯨ ꯅꯤꯡꯂꯕꯗꯤ ꯃꯅꯤꯡ ꯇꯝꯅ ꯇꯧꯗꯨꯅ ꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯒ ꯏꯔꯣꯏꯅꯅ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯔꯣꯜꯂꯦ, ꯊꯥꯕꯨ ꯃꯁꯤꯡꯁꯨ ꯑꯁꯨꯝ ꯌꯥꯝꯂꯛꯂꯦ꯫ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯨꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯂꯩꯖꯩ꯫ ꯇꯧꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗ ꯂꯩ ꯃꯍꯜꯁꯨ ꯃꯈꯥꯗꯥꯡ ꯆꯣꯛꯊꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ, ꯉꯥꯡꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯂꯩꯁꯦꯝꯕꯤ ꯃꯁꯥꯅ ꯃꯁꯥꯁꯤ ꯌꯥꯝꯅ ꯅꯩꯔꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯩꯁꯦ ꯃꯧ ꯑꯅꯩꯕꯤꯅꯤ, ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯅꯩꯕ ꯍꯥꯏꯅ ꯍꯥꯏꯁꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯩꯕ ꯃꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯅꯣꯡꯃꯁꯨ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, ꯇꯥꯕꯤꯔꯤꯕꯣ, ꯂꯝ ꯈꯨꯅꯨ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯏ, ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯤꯖꯧ꯫ ꯍꯩꯍꯩꯗꯦ ꯅꯪꯕꯣ, ꯀꯩꯅꯣ ꯍꯩꯍꯩꯗꯦꯕꯣ, ꯄꯤꯖꯧ ꯍꯥꯏꯕ? ꯅꯪꯅ ꯆꯥꯅꯤꯡꯂꯒꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯌꯨ, ꯑꯩ ꯄꯤꯖꯒꯦ꯫ ꯍꯣ, ꯑꯩꯅ ꯆꯥꯅꯤꯡꯂꯤꯕꯁꯤꯅꯅꯦ ꯂꯝ ꯈꯨꯅꯨ ꯊꯣꯡꯕ, ꯑꯩꯗꯤ ꯄꯤꯖꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯇꯧꯍꯩꯗꯦ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ, ꯂꯝ ꯈꯨꯅꯨ ꯍꯥꯏꯕꯁꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯅ ꯑꯣꯜꯂꯦꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗ ꯋꯥꯗꯨꯗꯅꯦ ꯅꯪ ꯑꯗꯨꯝ ꯊꯥꯖꯔꯒ ꯂꯩ꯫ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯆꯥꯅꯤꯡꯉꯦ꯫ ꯂꯩꯁꯦꯝꯕꯤ, ꯅꯪꯁꯦ ꯃꯇꯣꯛ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯅ ꯊꯥ ꯂꯦꯞꯂꯤꯉꯩꯗ ꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗ ꯄꯤꯖꯗꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯤꯡꯊꯦꯝꯅ ꯂꯝ ꯈꯨꯅꯨ ꯃꯍꯥꯠꯇꯨꯅ ꯃꯗꯨꯕꯨ ꯊꯣꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯁꯥ ꯎꯆꯦꯛ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯂꯩꯁꯦꯝꯕꯤꯅꯤ ꯂꯝ ꯈꯨꯅꯨ ꯊꯣꯡꯕꯗꯨꯕꯨ ꯌꯥꯝ ꯍꯥꯎꯅ ꯃꯍꯥꯛ ꯆꯥꯏ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯤ ꯃꯥꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯅꯧꯄꯤꯔꯤꯕ ꯇꯥꯏꯕꯪ ꯅꯋꯥ ꯑꯗꯨ ꯊꯥꯁꯤꯡ ꯃꯁꯤꯡ ꯁꯨꯔꯗꯨꯅ ꯇꯥꯏꯕꯪꯗ ꯐꯥꯎꯒꯦ ꯍꯥꯏꯅ ꯍꯥꯏꯔꯔꯤ꯫ ꯂꯩ ꯃꯍꯜ ꯑꯃꯗꯤ ꯆꯥꯎꯔꯦꯜꯁꯨ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯄꯥꯝꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯅꯤꯖꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤ ꯀꯟꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯠꯈꯤꯕ ꯁꯥꯖꯠ ꯂꯤꯆꯠ, ꯆꯠꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯍꯩꯗꯕ ꯀꯌꯥ ꯆꯥꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯣꯏꯅ ꯐꯪꯖꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯄꯣꯛꯂꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯂꯩꯁꯦꯝꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯂꯤ꯫ ꯄꯥꯞ ꯀꯌꯥꯅ ꯌꯣꯝꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯅ ꯋꯥꯔꯛꯄ ꯉꯝꯗꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯅ ꯋꯥꯔꯛꯂꯤ꯫ ꯏꯆꯥꯁꯤꯕꯨ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯐꯪꯍꯟꯕꯤꯔꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩ ꯃꯍꯜꯅ, ꯀꯔꯤꯒꯤ ꯀꯞꯂꯤ ꯍꯧꯖꯤꯛꯇ? ꯅꯣꯛꯑꯣ, ꯅꯆꯥ ꯁꯣꯏꯅꯥꯏꯕ ꯄꯣꯛꯂꯦ ꯍꯥꯏꯗꯅꯅꯦ ꯅꯣꯛꯑꯣ, ꯅꯆꯥꯗꯨ ꯌꯦꯡꯂꯒ ꯅꯣꯛꯑꯣ꯫ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯁꯨ ꯀꯔꯤꯁꯨ ꯏꯟꯗꯕ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯐꯪꯂꯦꯗꯅ꯫ ꯏꯃꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯊꯕꯛ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ, ꯊꯕꯛ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯩꯗ꯭ꯔꯣ, ꯅꯆꯥꯁꯤ ꯅꯩꯗ꯭ꯔꯣ? ꯅꯪꯕꯨ ꯌꯥꯝꯅ ꯅꯩꯕ ꯄꯥꯝꯖꯕꯗꯥꯏ ꯉꯁꯤꯗꯤ ꯂꯥꯏꯅꯁꯨ ꯅꯪꯒꯤ ꯅꯆꯥ ꯑꯅꯩꯕ ꯄꯤꯔꯦꯗꯅ꯫ ꯃꯤꯅ ꯇꯧꯅꯗꯕ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯥꯕ ꯌꯥꯝ ꯄꯥꯝꯖꯕꯗꯥꯏꯅꯦ꯫ ꯅꯆꯥꯁꯦ ꯃꯈꯨꯠ ꯃꯁꯥ ꯀꯥꯏꯁꯦ ꯂꯣꯏꯅ ꯂꯣꯡꯊꯦꯛ ꯊꯦꯛꯂꯒ ꯂꯩꯔꯤꯗꯅ꯫ ꯅꯩꯔꯦ ꯍꯧꯖꯤꯛꯇꯤ, ꯌꯥꯝꯅ ꯅꯩꯔꯦ꯫ ꯑꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯅꯩꯕ ꯍꯥꯏꯕꯗꯣ? ꯃꯧ ꯑꯅꯩꯕꯤꯒꯤ ꯃꯆꯥꯕꯨ ꯅꯩꯗ꯭ꯔꯗꯣ? ꯅꯪꯅ ꯄꯣꯛꯄꯕꯨ ꯅꯩꯗꯦ ꯍꯥꯏꯕꯔꯣ? ꯂꯩꯁꯦꯝꯕꯤ ꯃꯅꯦꯝꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯆꯇꯨꯝ ꯇꯥꯈꯩ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯦꯛꯆꯥꯛ ꯑꯃ ꯐꯪꯂꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯉꯝꯗꯅ ꯂꯦꯟꯈꯤꯔꯝꯃꯤ꯫